Lakhipuronline puthokjaba February gi tang 3 nongmaijing numit ki Khomjinba Pao tabirasi. Ahanbada maroiba Pao. Kharani asida Barak Tampak yauna rajya sigi mafam singda ingbagi chang asum hengalakli. Baskandi Development Block ki contractual thomi singna wakat mifam chathakre. Intra college online quiz competition da asangbam soponna ahanba mana phangle. Kasar Lamargram da Saraswati Puja gamari lenana jagoi hendana bagi tharomama pangthokre. Lakhidrabi Mairaluk ki president Ningomam Ongbi Nena Devi gi mafam da Shraddhanjali katkre. Pungi ozaren ani mutum chawbhal amadi nambram yaimana laikhidabada uma kona nungaitaba phongdoragli amasung Assam da miyo chamriga niputaru ki masada COVID ki anuba case tengnakre laichada sinangarang miyo 33 sikre. Hojik mapungoiba Pao tabirase. Numit kharani asida Barak Tampak yauna rajya sigi mafam singda ingbagi chang asum hengalagli. Ningtham thana bidai piramdai matam asida ingbagi chang asi asum hengalakpaga loinana len yauna nong tabana maram oiraga lamdam asigi mahausagi punsida apanba piri. Nong chingi Pao matungina Assamda lakliba numit nini asida Celsius degree 3 phawbagi changda hantharakhigani hairi. Aduga February gi tang 9 phawbada akhak arago loinana nong churaba yai hairi. Arunachal Pradesh yauna awang nongpoki chingi lamdam singda makhatana un takhigani haina pawasina makhatana phongdokli. Rajya sinba thungna February gi tang amadagi leptana chatharakiba All Assam Panchayat and Rural Development Contractual Employee Council gi wakat mifam gamari lenana Kasar jila gi Baskandi Development Block da ngarang mangani chanban mita block asigi contractual thomi singna makuta tongan ba wakat mapan yauba play card paiduna wakat mifam chathaki. Mifam asida Jafar Sharif Khan, Roman Singha, Kallol Das, Imazuddin Barbuya, Imran Hussain chingba miyoi singna wakat mifam asigi matangda paumi singda phongdokhi. Kasar College Silchar na sinduna pangthokiba Intra College Online Quiz Competition da ahanba mana phangkiba asangbam soponda ngarang college asida pangthokiba Annual Award Ceremony da mana ase yenthokre. Mahak Lakhipur Subdivision ki Konjeng Lekai da leiba asangbam Sunamani amasung asangbam Pasot leigi machanipani. Panbayai hokiba chahi gi June tang 5 da Environment Day gamari lenana mahiroi chamaga kunna saruk yaduna pangthokiba Intra College Online Quiz Competition da mana asigi dama khangatkibani. Kasar jila gi Lamargram Saraswati Puja Committee na mamang laikai mandopta mahigi ima Saraswati irat thorong gamari lenana Modern Manipuri Dance Competition ama silangki. Hendana basida Lanchenbi Saikhom na ahanba mana Laxmita Nongthombam na anishuba mana aduga Thokchom Rebita na ahumsuba mana phangki. Thoromasiga mari lenana Manipuri culture bu yokhatpagi matangda khananaina bagi mifam amasu pangthokhi. Bapuhan Sharma na mifam mapu oiraga Sonai Kendra gi MLA mirep oikiba TMC gi luchingba Dr. Maimom Santi Kumar Singna athoiba mithung oiki. Mahakna Manipuri culture bu yokhatnaba amadi khungangda leiriba talent singbu yokhatnanaba honariba loop singi mafamda thagatki. Dr. Santi Kumar na mai paklaba singi makutta committee gi mahut sinduna sil gi mana pikhi. Thoromaduda Nongthombam Gautam, Taurem Pradeep, T. Anil, Khetrimem Binod, N. Premjit amadi N. Dinachandra na singba miyoi singna maruiba thodang lawki. program asi handaki chahi asina hobani mathang da su aikoi mathang chathaduna aikoi mangna pukhatnabagi wakhalon chenbadagi aikoi oja mayam singna lamargam da leiba lai kai su heiraba oja sing mayam puladura samgatuna aikoi tawkhibani.
January ki tang kunmari da leikhidrabi kasar chingdong leikai Mairaluk ki president Ningombam Ongbi Nena Devi gi masagi mayum kasar gi Lakhipur subdivision ki manung chana leiba chingdong leikai da Shraddhanjali katpagi thoromama ngarang pangthokre. Thoromda All Assam Manipuri Women Mairapaibi Coordination Committee ki President Khomjinba Ongbi Oruna Devi na Leikhidrabi gi machanupi Ningombam Bimola Devi da memento ama kusinaki amadi minute ama tumina leptana Leikhidrabi gi thawaina ingna chikna leiruna ba thoni jaki. Assam Manipuri Women Mairapaibi Coordination Committee ki General Secretary Chingshubam Benubala Devi amadi atei executive member singsu thawamda saruk jaki. Haukiba irai numit January ki tang marida Manipuri Nat Sankirtan gi lamda Assam Manipuri Tripura na chingba mafam kayada hendok thoidokna sakhangnaraba saknairaba pungi ojaren mutum chaubhal amadi nambram yaimana arobe yahip tankibada United Manipuri Arts and Cultural Organization umakona thamoisokna nungaitaba phongdoragli aduga imung manungi awabadasu saruk yabaga loinana ojaren asigi thawai mirelna Lairamlenda ingna chikna leirunaba Ishorgi mafamda thonijari haina Umako gi General Secretary GS Thongra Tabam gi Pau gi cherol amada phongdoragli. Board of Control for Cricket in India BCCI gi President Saurabh Ganguly na mathang chahi lisingani ga kunhumdoi da nupi singtagi oiba Indian Premier League IPL pangthoklagani haikre. Nupi sanaroi singtana mapung oiba Women's League asi mathang chahi da pangthokpagi chapsaba matam oigani haina mahakna phongdokhi. Assam da aukiba pung kunmari da mioi lising kunmathoi chamaga yangkhaini thoi changeng chathakibada mioi chamriga nifutaruki masada COVID-19 na naba thengnakre. Positive oibagi chang chada 2.1 hantarakre. Laichara sina ngarang mioi 33 siki pharakpagi changna chada 43.3 oiri. Manipur gi aksel loisingna thokpa paw matungina mioi chaniga 38 ki masada ngarang nauna COVID-19 positive oiba thengnakre. Positive oibagi chang chada 32.3 oiri. Laina asina ngarang Manipur da mioi ani sikre naba pharakpagi chang chada 35.3 oiri. Aroibada maruoiba paw amukhanna Kharani asida Barak Tampak yauna rajya sigi mafam singda ingbagi chang asum hengalakli. Baskandi Development Block ki contractual thomi singna wakat nifam chathakre. Intra College Online Quiz Competition da asangbam soponna ahanba mana phangle. Kasar Lamargram da Saraswati Puja ga mari lenana jagoi hendanabagi thoromama pangthokre. Leikhidrabi Mairaluk ki President Ningombam Ongbi Nena Devi gi mafamda Shraddhanjali katkre. Pungi ojaren ani mutum chaubhal amadi nambram yaimana leikhidabada umakona nungaitaba phongdoragli amasung Assam da mioi chamriga nifutaruki masada COVID ki anuba case thengnakre. Laichada sina ngarang mioi 33 sikre. Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.